Sorry, let Adi may ID lipi. 8131. Mami biro. Mo pami ate yu lak ti la do. Sapine. Singi ke kanana haigi ke. Koiro. Hai. Ni mo lebang no bu ile ra mene. पहिला सफर तपाईँ चाहिँ रुमदेखि नै अब टाइमिङ वाला हुने ꯑꯗꯨꯗꯣ ꯍꯧꯖꯤꯛꯀꯤ ꯊꯧꯕ ꯑꯉꯥꯡ ꯑꯃ ꯎꯔꯤꯁꯦ ꯁꯥꯏꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯚꯤꯛꯇꯤꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯃꯣꯏꯒꯤꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯀꯥꯡꯕꯨꯅ lamlai hariba lakraba sida koiraga khoi luhong khongdongba adagi anga miron bigumba pukhappa chumba kaino sing sidi khoi asom da yang koiraga sat leireba adana masi yam thunu lotion bi ona khoi MLA ra kanna haiba kansida ngasagi power leitrabani hojikti khoi na haibi tabi dreba adina han aroi boina khoi sidagi mafam jida spawn mafam jida khoi je laga call tawe mangonda ada ai khalakige tanar ke haira kasmaina dum call se thamgreba adagi mogi mari leina ba mi sing khoi na haire masi noi na thwai kha yaubiraga tobiyu kopiyu na mai ba worker jing da hai kanda akoina kano tawburgi response am pirak tabde akoina saina warep se khungi loksalaga thabak se suba horani na haiba kanjida moiju hayeng de horani na moina hai da akoina nexal liba akoina advance bisan garba gari jing kai ka jidi kai sunate noina dum su nekpiraga dum subiro aduga akogi noina hai adum makhata basina noigi poraiba machine jing nona dum sudopiraga afaba kano henbiram mon khoi dum haijabane ba adu akoina suba hograbani na akoina su harim ni khangre adekta mogi site ko si response amu lakte